ꯗꯥꯏꯔꯤ ꯑꯁꯤ ꯃꯄꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯕꯗꯤ ꯂꯩꯔꯗꯅ ꯈꯨꯠꯅ ꯐꯥꯎꯕ ꯁꯣꯛꯄꯤꯒꯅꯨ꯫ ꯗꯥꯏꯔꯤ ꯑꯁꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯁꯤ ꯄꯥꯔꯨꯕꯗ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯁꯤꯒꯨꯝ ꯄꯥꯔꯤꯕ ꯃꯍꯥꯛꯁꯨ ꯐꯪꯕ ꯌꯥꯏ꯫ ꯃꯊꯪꯒꯤ ꯂꯩꯃꯥꯏ ꯐꯥꯛꯄ ꯍꯧꯏ꯫ ꯃꯩꯔꯥꯕ, ꯑꯁ ꯑꯩꯁꯤꯕꯨ ꯀꯗꯣꯝꯗ ꯆꯠꯇꯣꯏꯁꯤꯕꯣ? ꯁꯤꯅꯤꯅꯦ ꯂꯋꯥꯏ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯗꯣ ꯃꯤ ꯃꯔꯝꯁꯤꯗ ꯑꯃꯠꯇꯁꯨ ꯈꯪꯗꯦ꯫ ꯕꯕꯥꯅ ꯍꯥꯏꯔꯛꯄ ꯍꯣꯁꯇꯦꯜ ꯑꯗꯨꯗꯤ ꯁꯤ ꯃꯥꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯆꯪꯉꯛꯏ꯫ ꯃꯩꯔꯥꯕ ꯕꯦꯒꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯦꯔꯤ꯫ ꯁꯣ ꯑꯃ ꯄꯤꯔꯛꯏ ꯍꯣꯁꯇꯦꯜ ꯃꯄꯨ ꯑꯗꯨꯅ꯫ ꯃꯩꯔꯥꯕ ꯁꯣ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯁꯤꯅ ꯀꯩꯗꯧꯗꯣꯔꯤꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯆꯦ ꯃꯇꯠꯁꯤꯅ ꯀꯔꯤ? ꯑꯣ, ꯁꯤꯅ ꯔꯨꯝ ꯅꯝꯕꯔ꯫ ꯃꯩꯔꯥꯕ ꯍꯔꯥꯎꯅ ꯆꯦ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ꯫ ꯁꯨꯝ ꯂꯥꯛꯄꯗ ꯔꯣꯁ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯩꯔꯥꯕ, ꯀꯥꯏꯗꯩ ꯔꯣꯁꯅꯣꯅꯦ ꯁꯤꯗꯤ? ꯌꯥꯝ ꯐꯖꯩꯌꯦ꯫ ꯀꯅꯥꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯄꯥꯏꯗꯨꯅ ꯐꯨ ꯀꯥꯝꯊꯣꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ, ꯀꯅꯥꯅꯣ ꯑꯩꯒꯤ ꯔꯣꯁ ꯍꯨꯔꯥꯜꯂꯤꯗꯣ? ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯃꯩꯔꯥꯕ ꯔꯣꯁꯇꯣ ꯄꯥꯏꯔꯝꯕꯗꯒꯤ ꯁꯥꯎꯅ ꯊꯥꯗꯈꯤ ꯃꯈꯥꯗ꯫ ꯃꯈꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗ꯭ꯔꯤꯉꯩ ꯑꯣꯛꯏ꯫ ꯃꯩꯔꯥꯕ, ꯕꯦꯔꯥꯅꯤꯍꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯃꯆꯤꯟꯅ ꯁꯣꯟꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯍꯦ ꯅꯪ ꯀꯥꯏꯗꯩꯅꯣ ꯍꯥ? ꯃꯤꯒꯤ ꯔꯣꯁ ꯍꯨꯔꯥꯜꯂꯤꯁꯦ? ꯃꯩꯔꯥꯕ, ꯀꯔꯤꯅꯣ ꯉꯁꯤ ꯈꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯣꯁ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃ ꯇꯥꯗ꯭ꯔꯦꯗ꯫ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯆꯤꯟꯗ꯫ ꯃꯩꯔꯥꯕ, ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯍꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯩꯇꯩ ꯃꯆꯥꯒꯤ ꯃꯆꯤꯟ ꯊꯤꯕꯗ ꯍꯂꯦꯡꯕ ꯅꯥꯏꯗꯕꯗꯣ ꯇꯧꯅꯨ ꯈꯪꯉꯕ? ꯃꯩꯔꯥꯕ, ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯣꯏꯔꯣꯏꯁꯦ꯫ ꯃꯁꯛꯅꯁꯨ ꯌꯥꯝ ꯐꯖꯔꯒ ꯃꯥꯅ ꯑꯁꯨꯛ ꯁꯥꯎꯒꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯗꯤ ꯃꯥꯕꯨ ꯌꯦꯡꯂꯒ꯫ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯅꯗꯦꯁꯦ ꯁꯤꯒꯤ ꯔꯨꯝꯁꯦ ꯀꯥꯏꯗꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯣ, ꯑꯩꯗꯤ ꯉꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯖꯦꯝꯁ, ꯀꯩꯗꯧꯔꯦ ꯏꯆꯟ? ꯀꯩꯗꯧꯅꯔꯦ? ꯃꯩꯔꯥꯕ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯛꯀꯣ ꯆꯥꯕꯤꯅꯤ, ꯄꯨꯔꯥ ꯕꯦꯔꯥꯅꯤꯃꯤ꯫ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯔꯣꯁ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯈꯣꯡꯒꯠꯂꯒ ꯀꯥꯝꯊꯣꯛꯎꯔꯦ ꯑꯗꯨꯒꯤ ꯏꯃꯥꯏꯄꯦꯝꯃ ꯃꯥꯒꯤ ꯔꯣꯁꯁꯦ ꯍꯨꯔꯥꯜꯂꯦꯅ ꯑꯩꯕꯨ ꯍꯥꯠꯇꯦꯗ ꯈꯥꯛꯏ꯫ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯇꯝꯂꯤ꯫ ꯖꯦꯝꯁ, ꯏꯆꯟ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯁꯦꯡꯉꯝꯒꯅꯤ, ꯌꯥꯔꯦ꯫ ꯏꯇꯥꯎ ꯅꯪꯒꯤ ꯔꯨꯝꯗꯣ ꯌꯦꯡꯒꯦ ꯀꯗꯥꯏ? ꯃꯩꯔꯥꯕ, ꯁꯤꯅꯤ ꯁꯤꯗ ꯂꯩꯔꯦ꯫ ꯖꯦꯝꯁ, ꯑꯣ ꯁꯤꯗꯤ ꯑꯁꯣꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯍꯦꯛ ꯍꯥꯏꯖꯤꯟꯕꯒꯤꯗꯨꯗ ꯂꯩꯔꯕꯅꯦ꯫ ꯃꯩꯔꯥꯕ ꯍꯔꯥꯎꯅ ꯆꯠꯈꯤ ꯑꯃꯨꯛꯁꯨ ꯍꯟꯗꯨꯅ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯩꯔꯥꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯃꯩꯔꯥꯕ, ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯀꯥꯗꯣꯏꯅꯤ꯫ ꯑꯩꯕꯨ ꯀꯥꯁꯤꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕꯣ? ꯀꯅꯥꯗꯦ ꯀꯣꯂꯦꯖ ꯆꯠꯂꯨꯒꯦ꯫ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯩꯔꯥꯕ, ꯑꯁ ꯅꯨꯄꯤꯅꯒ ꯉꯥꯎꯁꯤꯜꯂꯛꯇꯅꯀꯣ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯍꯦ꯫ ꯃꯈꯨꯠ ꯑꯗꯣ ꯅꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯩꯔꯥꯕ, ꯑꯩꯗꯤ ꯀꯗꯣꯝꯗ ꯂꯩꯕ ꯀꯣꯂꯦꯖꯅꯣꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯖꯦꯝꯁ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯖꯦꯝꯁꯅ, ꯍꯥꯏ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯃꯩꯔꯥꯕ, ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯑꯩꯁꯦ ꯀꯣꯂꯦꯖ ꯆꯠꯀꯦ ꯇꯧꯕꯅꯦꯕ, ꯑꯗꯣ ꯁꯤ ꯀꯣꯂꯦꯖꯁꯦ ꯈꯪꯕꯤꯕ꯭ꯔꯣ? ꯑꯥꯏ ꯀꯥꯔꯗ ꯄꯤ꯫ ꯖꯦꯝꯁ, ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ, ꯆꯠꯁꯤꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯁꯠ ꯆꯤꯡꯈꯠꯂꯒ ꯆꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯍꯦ ꯆꯨꯝꯅ ꯆꯠꯂꯣ, ꯂꯋꯥꯏ ꯄꯥꯈꯪ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯖꯦꯝꯁ, ꯏꯆꯟ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯃꯦ ꯃꯤꯉꯣꯟꯗ, ꯅꯪꯃꯛꯀꯤ ꯃꯇꯥꯅꯦ ꯑꯃꯁꯤꯒꯤ ꯃꯇꯥꯃꯛꯅꯦ꯫ ꯃꯩꯔꯥꯕ, ꯑꯩꯒꯤꯗꯤ ꯏꯀꯥꯏꯕꯤꯗꯦꯗ ꯀꯩꯝꯇ, ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯦ꯫ ꯀꯨꯔꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯂꯦꯖ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀ꯭ꯂꯥꯁꯁꯨ ꯆꯞ ꯃꯥꯟꯅꯕꯅ ꯆꯞ ꯃꯥꯟꯅꯅ ꯐꯝꯂꯦ ꯀ꯭ꯂꯥꯁ ꯑꯃꯗ꯫ ꯃꯩꯔꯥꯕ, ꯚꯥꯏ
ꯅꯪꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯖꯦꯝꯁ. ꯑꯩꯒꯤꯔꯣ? ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ. ꯁꯣꯝꯒꯤꯗꯤ? ꯑꯩꯒꯤꯅ ꯃꯩ ꯃꯔꯛꯇ ꯄꯣꯛꯑꯦꯅ ꯃꯩꯔꯥꯕ ꯀꯧꯋꯦ. ꯖꯦꯝꯁ. ꯌꯥꯏꯍꯦ ꯅꯪꯁꯨ. ꯏꯇꯥꯎ, ꯋꯥꯍꯩ ꯀꯥꯇꯤ. ꯃꯩꯔꯥꯕ ꯑꯗꯨꯝ ꯌꯥꯕꯅꯦ. ꯃꯩꯔꯥꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ. ꯑꯗꯣ ꯏꯇꯥꯎ, ꯅꯪꯅ ꯏꯆꯟ ꯀꯧꯔꯤꯁꯤꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯖꯦꯝꯁ. ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯃꯆꯥꯅꯦ. ꯑꯩ ꯅꯣꯡꯃ ꯂꯤꯒꯦ ꯋꯥꯔꯤ. ꯂꯤꯂꯤ ꯀꯧꯕꯅꯦ ꯃꯤꯡꯗꯤ. ꯃꯩꯔꯥꯕ. ꯋꯥ, ꯂꯤꯂꯤ. ꯃꯃꯤꯡ ꯈꯨꯐꯖꯗꯣ. ꯀ꯭ꯂꯥꯁ ꯑꯗꯨꯗ ꯀꯟꯅ ꯍꯥꯏꯔꯛꯂꯤ. ꯑꯣꯖꯥ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯄꯨꯂꯞ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕꯗ. ꯊꯥꯖ ꯅꯣꯛꯄꯗ ꯇꯩꯕꯪꯗꯁꯨ ꯀꯟꯅ ꯅꯣꯛꯂꯤ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯕꯗ. ꯃꯍꯥꯛꯅ ꯅꯣꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯁꯨ ꯅꯣꯛꯂꯛꯏ. ꯗꯥꯏꯔꯤ ꯑꯗꯨ ꯈꯨꯝꯖꯤꯜꯂꯦ. ꯃꯥꯅ ꯇꯣꯛꯄꯗ ꯆꯞ ꯃꯥꯟꯅꯅ ꯇꯣꯛꯈꯤ. ꯊꯥꯖ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯨꯏꯔꯦꯜꯗꯨꯅ ꯌꯦꯡꯉꯤ. ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯂꯛꯅꯔꯤꯕꯅꯣ? ꯍꯥꯏꯌꯣ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ. ꯊꯥꯖ, ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ. ꯀꯤꯗꯕ ꯁꯥꯅ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯈꯤ. ꯁꯣꯝꯗꯅ ꯃꯩꯔꯥꯕ. ꯃꯩꯔꯥꯕ, ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯁꯨꯃꯛ ꯂꯩꯔꯗ꯭ꯔꯥ? ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯅ ꯂꯥꯛꯈꯤꯕ ꯊꯕꯛꯇꯤ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯅꯥ ꯑꯃꯠꯇꯕꯨꯁꯨ. ꯀꯥ ꯃꯅꯨꯡꯗ ꯃꯩꯔꯥꯕ ꯐꯝꯗꯨꯅ, ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯂꯣꯏꯈꯤꯕ ꯌꯥꯔꯣꯏ. ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯈꯪꯉꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧꯗꯥꯡꯁꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯒꯅꯤ. ꯈꯥꯛꯅ ꯑꯉꯥꯎꯕꯗꯧꯅ ꯅꯣꯛꯂꯤ. ꯖꯣꯏ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯏ. ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ? ꯑꯗꯨꯗ ꯈꯥꯛꯅꯒ ꯅꯣꯛꯏꯗꯨꯕꯣ? ꯌꯨ ꯊꯛꯄꯗ ꯉꯥꯎꯕ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯑꯣꯏꯔꯕꯅꯤ. ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯩꯔꯥꯕ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯅꯥ ꯑꯃꯠꯇꯕꯨ. ꯀꯞꯅ ꯍꯩꯔꯛꯂꯤ. ꯖꯣꯏ, ꯏꯄꯥꯒꯤ ꯃꯩꯔꯥꯕ, ꯒ꯭ꯌꯥꯟ ꯇꯥꯎꯅꯦꯍꯦ. ꯑꯩꯗꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯊꯋꯥꯏꯅꯤꯅꯦ. ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯀꯩꯗ ꯅꯨꯡꯉꯥꯏꯕꯒꯦ ꯍꯥꯏꯌꯨꯅꯦ ꯅꯍꯥꯛꯄꯣ? ꯃꯩꯔꯥꯕ, ꯌꯥꯔꯦ ꯕꯕꯥ, ꯇꯣꯛꯄꯤꯔꯣ. ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯧꯒꯦ. ꯃꯩꯔꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯐꯣꯟ ꯇꯧꯏ. ꯅꯨꯄꯥ ꯑꯗꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯏ. ꯃꯩꯔꯥꯕ, ꯃꯈꯣꯏꯒꯤ ꯂꯤꯈꯨꯟ ꯊꯤꯅꯅꯕ ꯌꯥꯝ ꯊꯨꯅ ꯇꯧ. ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯛꯏ. ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯤ. ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨꯗ. ꯃꯩꯔꯥꯕ, ꯐꯔꯦ ꯊꯝꯂꯦ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯑꯋꯥ ꯄꯣꯊꯥꯈ꯭ꯔꯦ. ꯖꯣꯏ, ꯍꯜꯂꯣ, ꯇꯥꯔꯤꯕ꯭ꯔꯥ? ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯇꯧ. ꯁꯣꯝꯗ ꯄ꯭ꯂꯥꯟ ꯀꯌꯥ ꯌꯥꯠꯂꯤ. ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯏ, ꯑꯩꯈꯣꯏ ꯂꯩꯖꯒꯦ ꯌꯥꯅꯤ. ꯊꯝꯂꯦ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯖꯣꯏ ꯐꯣꯟ ꯊꯝꯗꯨꯅ ꯁꯣꯐꯥꯗ ꯐꯝꯊꯔꯤ. ꯖꯣꯏ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ. ꯑꯩꯅ ꯊꯥꯡꯒꯗꯧꯔꯤꯕꯁꯦ ꯀꯗꯣꯝꯗꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯖꯣꯏ. ꯊꯥꯖ, ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ. ꯆꯥꯛꯁꯨ ꯂꯣꯏꯔꯦ. ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ? ꯄꯨꯡ ꯌꯦꯡꯉꯤ. ꯁꯤꯗꯤ ꯊꯦꯡꯂꯕꯖꯥꯠꯅꯤꯅꯦ ꯇꯧꯔꯤꯁꯦ. ꯄꯨꯡ 10 ꯍꯦꯜꯂꯝꯃꯦ. ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯊꯥꯖ ꯇꯨꯃꯤꯟꯅ ꯃꯈꯣꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ. ꯃꯈꯣꯟꯗꯣ ꯆꯞ ꯂꯦꯞꯈꯤ. ꯊꯥꯖ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯏꯃꯥ! ꯖꯦꯝꯁ! ꯍꯣꯏ, ꯀꯩꯗꯧꯔꯦ? ꯈꯪꯉꯤꯗꯨꯅ ꯊꯥꯖ. ꯖꯦꯝꯁꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯥꯖ, ꯀꯩꯁꯨ ꯇꯧꯗꯦ ꯗꯗꯥ. ꯁꯨꯝ ꯈꯪꯕ. ꯑꯗꯨꯗ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯉꯤꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯖꯦꯝꯁ, ꯁꯨꯝ ꯋꯥꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯗ. ꯑꯗꯨꯗ ꯏꯁꯥꯗꯤ ꯈꯔ ꯐꯔꯕ꯭ꯔꯥ? ꯀꯃꯥꯏ ꯇꯧꯔꯒꯦ? ꯑꯩꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯦ. ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯃꯨꯛ ꯇꯧꯕꯅꯦ. ꯊꯥꯖ, ꯑꯗꯣ ꯗꯥꯛ ꯃꯌꯥꯝ ꯇꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯗ? ꯏꯀꯥꯏꯅ ꯍꯪꯖꯔꯤ. ꯖꯦꯝꯁ, ꯀꯨꯏꯔꯕ ꯃꯜꯂꯕ ꯋꯥꯔꯤꯅꯤ.
Masi hꯧꯗꯣꯔꯛꯑꯅꯨ Thaza. Thaza makha tarudre adumak tumina laikre. Thaza na chak ising tawduna phajana chaminari Thaza James. James ti Thaza gumani thi jarabi maithong aduda chak chana chana lona lona yengzari. Thaza di magi chak sabam thokpa chari. Asumna chak ising chaba loiduna magi kada changnare. Thoibi ngasigi ahingsina lokhibadadi aidi chalani. Mafam asi thadokduna. Damairaba nahakpudi aina thamoi singa nuksijagibani ko. Amuktangdi nungsi maithongdo uzaningbani imitsina. Adubu pap chelaba phatraba aihakna ining tamna yengjabagi pangaldi leitre. Akauba nahakna lupkhrabaso aidi kauba leite. Aigi thamoi asina nangtabo uningduna lei. Nangtabo laining oijaribani. Hik kaptuna magi kada leiri. Thoibi aigi diary do soidana paraklaba. Matamda aibu lana laubiganu ko. Aise miwatbi haibado tarabra khangde. Adubo da ai miwatbi dinate. Nangbu nuksibagine aina ngasi tawribase. Aina ngasi leplibase. Nahaki punsina nungay phana leigibaduna. Aigidi nungay sabane. Harau zabani da. Purnima machagi kada changai. Purnima icha thoibi thong hangose. Thoibi kapambadagi mapidu satai thoktuna thong hangi. Thoibi kaidaurema thenglaba kansida kaura ade. Purnima kaidaurage namai namikado imang maksilabade. Nahaki karina ningthungdaba leirabage imada hayuse. Se kaidaurabage ba. Nungsina machagi mamai nanduna hairi. Thoibi ima kaisu tawdeda. Sumyumse matam kharadi lapnarani khanbada isase yam nungaide. Purnima adugi bo angaubiside. Aina police kayadi pamdabani. Adubu nahakna pame hamanbaduda aisu kaisu haiba ngamkhidre. Adumak yakhrabanine. Thoibi makha tarai. Ima police sinfamse nupa thopa sinfamni. Ai khaklana su sizinaroi. Dress selaga ngasi motliba samasase kharata oirabasu semdok sagi tawbani ma. Purnima ichagi wakhal imana thagatli. Adu uibema matam ase yamna phatrabani ne he. Mi charakpaga chap manarabani. Haina singna khongthang khuding thangadabani ko. Nahakna ne dress selabasu nahak nupi ni. Samas ki minok haiba amasu lei. Madu khangna thabak tawadabani. Tawningi haiduna pungthok tawbasu langani ko. Thoibi hoi ima ai minok chawna naba phattaba thabak amata tawzaroye. Tha tarukti imaga unararoi khanbada yam waye ima. Purnima he angaubi adumna khanganu ne he. Adu khaktang mangtho uraga imasu chakthok jagadawribani ne. Aigi isadi esaiga oi haibada. Thoibi ima nahakna matam punamakta aibu afaba oirabasu phattaba oirabasu hekta sawatli. Asibu karigino afaba sawatpadadi ima ayam harawe. Adubu phattabada sawatpa yaurabasu harawe. Adubu ima maduna nacha aigi mangningai natabra. Purnima chumi bema. Adubu phattaba oirabasu kaya phattabadi natedana sawatlibada. Nangbu sinanaba haiba nate. Mama oibinane khwaidagi nuksijabase thoibi atei kana nate ne he machani ne. Hana warabasu machagi minok ama ubada waramba pumnamak ko e hairibani ne. Thoibi ima nachada phajaba wahai kaya haibibagidamak aina haininga leitana imabu thakachari. Thenglei tumlasi ma ngasidi imagi tampakda nacha tumjage sumbiyo ima. Purnima sumbigani imana ichabu sese tumtharo. Thoibi mamagi matambakda hipthari tapna. Purnima machabu nungsina nanbiduna sumbiri. Purnima asuk mangauthi na haurakpa aigi ichase mahaki awatpa mata lehende leisu leheloi. Adubu karamba he isor nangi lilano aigi ichagi phamda sanabiriba.
Purnima hik mathamoida kaptuna machabu sumbiri. Asumna sumna Purnima thoibisu tungkhul tankre. Somdana Juliet Madugi mamai upa samura hameng la kaino khangdaba nupada ngasidi tholakteda kaidokhraba sano haiduna sangoi marumda tumina phamduna makhadang metuna khanduna leizari. Juliet mana aina ikai iki puna mathadokduna nusi hairaga mana yajibas na kaigino haibanida aina haibade ayam sauningida thamoi kase prok heksai. Sangoiduda amuk hagat amuk pham tawduna sakhangdraba mahak putholakpa ngaiduna leiri. Juliet kanade magise tholoroi dori changukhige magi kada. Juliet tapna laktuna sakhangdaba mahaki katamna lakli. Makhonga do huranbagi tapta tapna khongkap amamam ta thangduna changlakli. Ka yaurakle adubu ka ado thongnaw khaktamak hangi. Juliet mapukningda khanjai madugi sunodubu leitraba sala tawrisiba. Thongnawdagi haifet yengi. Tuminna ka manungda phamduna mamit uisinduna khongrai chanduna phamduna leibadu ure. Juliet masigi misina mamai ase adum ko pisna karigino haiwane. Amuktangdi iningkhreda magi mamai se hangdoga. Juliet tapna ngahaging namlaga thoglai mapanda. Sumang yurakpada khangaudana magi lengjumda tap pairei. Juliet laugi tawi maya kakhatke tawbaga tap paiseli machinbal ado. Juliet mamit tapna pangthorei. Juliet Jake pukhangin inthorei. He angang ahan nachigi machinbal sidaka khaini jaba nangi na khutunaga mendana. Tapna hairi Jake aisu tumba yadena mapan tholakpa aduda nangna huran machangi bato udana tholaibanine. Juliet aibu huran bikaina nang sigero ha sigero mi aide washroom changena tholaaga yam tapna makhon thoktana hairi. Jack yare sidan tokani nang chango yare na sakhuthi duga ubu udene nayangaktani urise yengo. Laknai tapna Juliet nang sudana sini he ko khutum sina na mayuda thanjil adi haiduna khutum du utli. Jack Juliet ki matawdu yenglaga noi makhon thokta sitha. Juliet changki magi kada khongkap tapna thangduna. Jack Juliet yenglaga lehawi masak khuthi siga aina pambidawka manmale sakthirabasu rasi amadi leiri aigi lista chanbata bani lista change na changak pamibo aina lema thagadro. Asumna Jack noktuna mayum changki. Ngasaidagi tawnariba adu maikhum ko panupa adu yengduna leiri khangi loina adubu kaisu haidana adumak changki magi kada tumina. Asumna tumkhre makhoi loina ahing ado. Asumna tangwa duna matam kaya hokre thajasu chayetnaba kayagi marakta adumak jatli. Tarang amada lairi khara pa college khara chat imungi thabak khara taw. Asumna matam kharagi tungni. Thaja mangolda thoglai. As ngarangdi thenga tumbanina yadre tawrise isase loina sithai tawrise. Makok hot-hotuna thoglai mapanda. James mangolda ngasidi ngantana hagotuna leirami khabar paduna. Thaja da hagolamena aidi ngasi exam oibatuda ngarang khara thenga tumkhre aduna tumbaga hawalakti isase thenga lairik paraga tumudana. James kaisu kaideda thenga tumabasu nganna hawolana tawko horen nungthin amuk tumba yai. Ayuk ki senglaba nungsi usasina hena phagadawribanine nasada. Thaja hoida yana naba tawrage hayeng daidi nahan gaidi hagotpane. Hoi nasado fresh oithokjaruro chatlo imungi thabakato ai tawbige nang brush nung tawjaruro chatlo. Thaja da yanida ngamanaba tawge ai loina chatringaida college. Asumna brush tawba chatkre. Somdasu Rosie nongmagi asum mairababu nusiba hengalakli. Indira bai nang mogi imungsidane leibu leigro. Rosie aidi leizaragena hairabane yada tawribane. Indira is mamai kase kya ike khangdrinone yingune haujikdine
ꯑꯩꯒꯤ ꯑꯃ ꯂꯩꯖꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯅꯪ ꯂꯧꯖꯔꯣ ꯔꯣꯖꯤ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯀꯣꯏꯊ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯏꯟꯗꯤꯔꯥ ꯃꯥꯅ ꯁꯨꯝꯇꯛꯃꯟꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯁꯨ ꯌꯥꯕꯤꯔꯕꯅꯦ ꯃꯁꯛꯀꯥꯇꯤ ꯈꯨꯊꯤ ꯑꯃꯅꯤꯗ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯝꯖꯔꯕ ꯃꯑꯣꯡ ꯃꯇꯧ ꯃꯣꯡ ꯍꯥꯗꯕꯗꯨꯗ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯛꯄꯒꯤ ꯋꯥꯅꯤꯗ ꯔꯣꯖꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯏꯟꯗꯤꯔꯥ ꯑꯁ ꯃꯁꯛꯀ ꯌꯥꯝ ꯊꯤꯕ ꯔꯣꯃꯦꯟꯗꯣ ꯈꯪꯗ꯭ꯔꯣ ꯔꯣꯖꯤ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ 이베마 ꯁꯛꯊꯤꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯥꯅꯅꯦ ꯍꯦꯠꯀꯨꯝꯕꯅꯤꯅꯦ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯃꯥꯒꯨꯝꯕ ꯑꯃ ꯀꯣꯏꯅꯔꯒ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗꯦ ꯏꯟꯗꯤꯔꯥ ꯈꯪꯗꯦ ꯚꯥꯏ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯚꯥꯏ ꯅꯪ ꯑꯗꯥ ꯃꯩꯔꯥꯕꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯄꯥꯝꯖꯔꯤꯕꯁꯤꯅ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗ ꯔꯣꯖꯤ ꯈꯪꯗꯦꯗ ꯚꯥꯏ ꯑꯩꯁꯦ ꯑꯗꯣ ꯑꯉꯥꯡꯅ ꯑꯍꯟ ꯅꯨꯡꯁꯤꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯅꯦ